Dzuko Valley asi Malem Pumbana Sakhang Naraba Fazabatan Thalaba Mafam Amani Adubu Senapati District Anishuba Dzuko Valley Gumna Fazaba Jofau Haina Sukhangnaba Namaai Dzuko Valley Amasuleiri Lam Koiba Kayagi Pukning Sing Sinduna Sedasi Tourism Sector da Masak Thokpa Mafam Ama Oiba Yariba Valley asi Manipur Legislative Assembly ki Press Advisory Committee ki Khongchat Amada Thengnarakhiba gi matangda Impact News ki akhanaba report ama Ningthizaraba Namaai Valley asi asangba chingshangna questionba barak turel gi horakfam oiriba vaurai amasung vartai turel anigi marakta leiba chingi tampak amani Valley asi Imphal dagi pung ahumrom lapa amadi Senapati district ki Maram town dagi kilometer 3 rom National Highway A1 dagi Purul tam na chatlaga leiba khoide bisho kauba village amada masak thokna ngaliba mafam amani Khul asi yorba matung ningthina semriba lambi ama kilometer 3 muk chatlaga Namaai Valley asi miyamna uba fanglagani Valley asida machugi leisha tamba cosmos hariba lei makhal kayana uruba mafam khuding paktaknana machu sangli COVID-19 pandemic ki mahai oiriba mafam asigi fazaba si isa na laktuna yengdragadi camera na mapungfana kapangamloy. Of course, if you don't check the see, we were clicking pictures from the video, but I think it's not enough. The pictures, the cameras cannot capture the beauty of this place. I hope you'll get to see the place. Okay. You know, you only live once. Paumai Naga Mau Maram tribe singna khundariba khoide village sing asi COVID-19 pandemic na maram oiraga achauba chaiting funky Laina Laichut asina maram oiduna thamjin kheba lockdown na khunja singi seltumgi fivam da chauna sokchilakpadagi khunja singna cosmos haiba lei makhal asi paktakna thaduna lamkoiba sing pukning chingshinduna seltumgi fivam fagat hanabagi wakal faurakki wakal asina mai paktuna fazaba mafam ama oiraklaba mafam asi Namaai Biodiversity Park ki thakta ongkhatuna Namaai Ecotourism Society na yengshili society asigi present oriba methi na phongdorakpagi matung inna mafam asida medicinal plant amadi herb amakhal kaya thanaba thorangli khoide union gi present oriba th thona phongdorakpagi matung inna makhoigi culture utpada natana lamkoiba singda pothokaya su yonbagi khudong chaba khunja singna fonghannaba cosmos flower festival pangthoktuna lakli fazarba mafam asi lamkoiba singna yoroknabagi lambi asi ningthina semba mathoktari haina mahakna lenga ki pungning chingshilakli Ecotourism Society wana asi haura se hana koide youth and student khoisina plan tawbani plan asida future da kari lakadara hana youth khoi khara gen taba angang singna akoi wari saba kangda tourism asi khara phajana tawredi government na su lalaga se recognize tawgidi government na su maten pigidi aduna akoi government da su depend tawba government ki depend su niraga asi kari Shaninge, kiri towninge, ato taw shara hana akoi youth ka village authority ka women's society ka meeting taraga tawbni. Hoji akoi na cosmos flower se khara thare asum sina left side sina marigold flower se thare. Hoji khara phajaba si lere aduga amuk shu akoi asuma na phajana blueprint taraga lai shu thaba aduga mi pothaninga chakpa lambi shu adum semla ka phajana tawge tawre mi yam la e Satra Satri Singh, Adumana Asi se program se semlaga I feature se unemployment youth. Have se I Kundamiyam labidina unemployment youth. Narang se kiri entry test ga dukan ga res hotel ga aduma taradi I Karadi Pagini Hana I program.
खोइदेगी खुंजासिंगना सेमगचरकपा अनिसुबा जुको वैली नत्रगा जोफाव हाइना सुखंगरिबा नमाई जो वैली गी निंगथिरबा नमाई जो बायोडाइवर्सिटी पागसी मियामना मसखंगनद्री लमकोइबा कयाबु हुमदुना पुबा ngamgadawriba mafam asigi lambi thong amadi leifam thokpa polamsing matik chana leirabadi lamkoiba singi pothafam haiba mafam adu oiba ngamgani loinana Manipur gi tourism sector chawkhatpada mateng oigani haibagi thazaba leiri Impact News ki damak Joyce Wisham Bureau Report